Manipur da lingkhatkiba CSO amadi JSC ayamba Gandhi yakpa chabun ga mantiknaduna loisinke Mohen. Manipur da semkiba Joint Action Committee JSC amadi Civil Society Organization CSO ayamba demand loisanbada Gandhi yakpa chejeta mantiknaduna loisinle CSO haibade miyamgi yaifanaba laiba body ama oibanina neutral oiba amadi independent oina laiduna warep lawba ngamba organization oigadavani haina Red Cross Society gi chairman Dr. Yanglem Mohen Phongdokre League of Indigenous People na sinduna the role and responsibility of civil society in conflict situation of Manipur haiba hiramda nongmagi oiba khananai bagi thauram ama ngahan Yai School Police Land da laiba Manipur Dramatic Union Hall da pangthokpada wai Mohen wafam asi phongdokhibane nongmagi oina khananai badu da chief guest ki warol piraduna Dr. Yanglem Mohen makhatana hai CSO haidi basi machin chatpa miyoi manga tarukna lusingba oigadawribane adubu miyamgi yaifanaba lairiba organization sing asida miyoi kaya yamna support piribage haibasi khannaba yai hauje group kayana ST amasung yu legalize tawbagi matangda yaningdaba utuna demand kaya laingakta talle hairiba demand sing asi miyamgi oina lairiba CSO singna maranai oina warep lawbagi mahutta public discourse ama pangthoktuna miyamgi wakhalon khangdokpa change wakhalon manaba miyoi kharana demand tawrabade lainga khangbasu ngamloi CSO singna miyamgi oiba issue ama yauramdaida nakalani makke achum aran thidoktuna achumba maike adugi michang oiduna issue ama hektamak warep lawba ngamgadabane miyamgi yaifanaba laiba CSO amade JSC na thamoi ningdol pomnaba khak tawroidabani haike thauramgi nungi warol piraduna General Secretary Falguni Irengbamna hai tangdu leitana ing tappa khunai dasu civil society gi thodang amasung lawpham thokpa mathau tabasing lei irang ka hena leiba issue amasung conflict leibaduna civil society gi thodang chawba hengala e iramda masida thokliba puwari ge tangkak singda thokraba thodok wathok kaya ge chaitheng kaya ge tainafam khangdana mirol mathang ningsing handuna lakli hai khe Mary Kom aina boxing dagi pothaba pamdre legendary India boxer haina khangnaribe MC Mary Kom na mahaki asoko phagalagli adubo ex athlete asida mahakna masana asida pothana bagi mut leite amade boxing arena da soidana halakigani haina phongdokhre taruglak suba world champion oikhrabi asina Mary Kom ge interior cruciate ligament SCO da sokibadu surgery tawkhre amadi hojik tapna phagalakpaga loinana mahakna pungpha phabaga athuba matamda field changlakna basem sare mahakna makha taraduna aihak boxing masana asidagi pothaba pamde aina masana asida halakpa pamme miyoi ayambana aihakpu nungsibi amade support su tawbe masida aina karigidamakta halakloidawribano aina soidana halakigani haina star boxer Mary Kom na media person sing da phongdokhe masana asidagi pothadringai mamang yamdrabada aina leibak asigi damak karigumba khara amukhanna tawba pamme schedule gi matungin aina thaurang tawri amade karamba competition da aina sanagadagi haibadu khalle aina major competition da saruk yaba pami haina mahakna makhatana phongdokhe chahi asigi anganbada Mary Kom na makhugi anaba leibana maram oiduna Birmingham Commonwealth Games da saruk yakhide London Olympics ke bronze medalist Mary Kom na mahak training tawre haina khangaladuna mahakna mapung phana fit oidaba matamda akhanaba training sing tawgane aina igi rehab amade strength training sathaba hore amade ayak isamak yengjabada khumang chawksin ba ngamjare aina mapung phana pharaba matam aduda akhanaba training khara sathagane aina masana asida halakpa matamda aigi khwaidagi phaba du uthokani haina mahakna makhatana phongdokhe sore bana lakliba October 15 ge ayuk pung 5 dagi numidang wairam pung 5 phauba general strike lauthokre Kanglei Park Manipur bu 1949 gi October 15 da Indiana nampuda loi chanchin khibagi mayokta chahi sigi lakliba October 15 ge ayuk pung 5 dagi numidang wairam pung 5 phauba Kanglei Park Manipur da general strike lauthokle loina na laibak miyambu ikai khumdaba pijabaga loina na wafam khara thamjari haina aina thingkraba laloglo basige publicity secretary MC Yaiphabina khuyek piduna thadorokpa cherola mana phongdorokle cherola duna makhatana hai ningtamdaba phurupna miyoiba khunai asigi chawkhatpagi lamjel da yawba ngamde lanai gi ningtamba madi phurup ki ningtamba ani ase punna chanminari ba laibak singna
manglomda masagi saktam ngakna sakhatpa ngamhalle khunai ge pothok ta yumpham oiduna sagalakpa khunai phurup ke chanaliklam adubu yumpham thonjaraga semjarakpa laisemlon aduna khunai adugi ningtamjabagi phirep laujaba ngamhalle masi phurup amadi phurup lon nainarakpada dumak phangjarakpa kanglon amane British na thadok lamlaba matungda nongsup thangba kha nongpok Asia Wesia amadi kha Asia gi maning tamlaba ningthau panba laibak chamnga ga humpuga manga muk adu haujik karamna hingle makhoi sing adu nampun punsillaga karamna India ko balaibak ama semlakhibagi haibase India gi loilam oina leiriba ikhoina nainapam thoe India gi loilainga Hindu feudalism da yumpham oiba neo-colonialism ase Wesia amadi kha Asia gi laibak singda karamna sandorokpagi haibase nainaba matamda malem sida ani subalanjaw gi matungda sandokliba neo-colonialism ge sawong ase khangbada amadi thengnabada laigani haireng Kangla Sempung volume 9 puthokre Pre-Paki Department of Publicity and Propaganda na lupasigi mapokumon ga mari lainana kumsing 2014 dagi leptana puthoktuna lakliba Kangla Sempung volume 9 issue 9 2022 party asigi interim council gi chairman na phongdoktuna laibak miyamda sinakre haina Pre-Paki Publicity Officer Department of Publicity and Propaganda mangal khumana thadorok pacherola man haide Cherola sina makata na hairiba na handak sahi 2022 ge October 8 da puthokiba issue asida chairman interim council Pre-Pak na nifuga mga suba mapokumon ga mari lainana miyam da piba paujel kanglay lol edition chairman interim council Pre-Pak na nifuga mga suba mapokumon ga mari lainana miyam da piba paujel English edition chairman interim council na nifuga nithoi suba RD da miyam da pikiba paujel English edition editorial changkhon ba khuman na iba lamuk na raba lambe khamba khuman na iba ningthau luhongkhra batungda kanglaipak sana khomba mangang na iba chinjak ta podan tauba kanglai pana sana na iba kanglaipak ta yawol ihauda midyang ama taibang ngan ba mangang na iba family planning aron ba masag mangal khuman na iba yellow mi mut khina bahon rakpa masung nongthangan ba khuman sana iba hypertension is a silent killer haibagi matangda mayek sengna naina ring Aroy badang tabi riba pumnamakpo thagatjare